ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯤ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯑꯉꯟꯐꯧ ꯂꯧ ꯄꯔꯤ ꯀꯨꯟꯊ꯭ꯔꯥꯔꯣꯝ ꯃꯥꯡꯇꯥꯛꯂꯤ ꯍꯧꯈꯤꯕ ꯃꯦ 5ꯗ ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯦꯟꯅ ꯐꯨꯗꯕꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯧꯕꯥꯜ ꯅꯤꯡꯉꯣꯝꯕꯝ ꯑꯃꯗꯤ ꯏꯀꯣ ꯄꯥꯔꯛꯀꯤ ꯑꯀꯣꯏꯕꯗ ꯎꯕ ꯑꯉꯟꯐꯧ ꯂꯧ ꯄꯔꯤ ꯀꯨꯟꯊ꯭ꯔꯥꯔꯣꯝ ꯃꯥꯡꯇꯥꯛꯂꯦ ꯍꯥꯏꯔꯤ ꯄꯥꯎꯁꯤꯅ ꯍꯥꯏ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯁꯥꯠꯂꯕ ꯐꯧꯒꯤ ꯂꯩꯍꯤ ꯂꯣꯏꯅ ꯐꯨꯗꯠꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯧꯒꯤ ꯂꯩ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯐꯧꯍꯥꯝ ꯑꯣꯏꯅ ꯁꯥꯠꯂꯤ ꯂꯩꯉꯥꯛꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕꯗꯨ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯑꯃꯥꯡ ꯑꯇꯥ ꯅꯪꯂꯕ ꯂꯧꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯂꯧꯃꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯑꯃꯔꯣꯝꯗꯅ IRB ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯃꯁꯥ ꯃꯇꯣꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯖ ꯑꯣꯏꯅ ꯊꯧꯄꯨꯔꯤꯕ ꯒꯨꯅꯦꯁꯣꯔ ꯁꯔꯃꯒꯤ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯃꯌꯨꯝꯗ ꯍꯥꯎꯁ ꯒꯥꯔꯗ ꯑꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯑꯍꯥꯟꯕ IRBꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯃꯁꯥꯅ ꯂꯩꯔꯤꯕ ꯕꯦꯔꯛꯃꯛꯇꯗ ꯃꯁꯥ ꯃꯇꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯥ ꯃꯇꯣꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯕꯅꯤ ꯍꯥꯏꯔꯤꯕ IRB ꯄꯥꯔꯁꯣꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯣꯡꯖꯝ ꯅꯟꯗ ꯆꯍꯤ 63 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯒꯧꯔव ꯀꯨꯃꯥꯔ ꯀꯧꯏ ꯏꯝꯐꯥꯜꯒꯤ ꯍꯥꯎꯕꯝ ꯃꯔꯛ ꯀꯩꯁꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯕꯒꯤ ꯗꯐꯝ ꯂꯩ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯕ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯃꯨꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯃꯨꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯄꯥ ꯄꯣꯛꯃꯤꯟꯅꯕ ꯆꯍꯤ 15 ꯃꯔꯤ 13 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯩꯁꯅꯥꯝ ꯕꯟꯗꯅꯥ ꯗꯦꯕꯤ ꯆꯍꯤ 13 ꯑꯄꯣꯛꯄ ꯇꯣꯝꯕ ꯑꯃꯗꯤ ꯍꯩꯁꯅꯥꯝ ꯅꯦꯖꯦꯇꯥ ꯑꯦꯂꯥꯏꯁ ꯕꯦꯅꯥꯎ ꯆꯍꯤ 15 ꯑꯄꯣꯛꯄ ꯁꯅꯥꯖꯥꯎꯕ ꯀꯧꯏ ꯆꯍꯤ 13 ꯁꯨꯔꯕꯤ ꯍꯩꯁꯅꯥꯝ ꯕꯟꯗꯅꯥ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯄꯔꯤꯈ꯭ꯌꯥ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯩꯁꯅꯥꯝ ꯅꯦꯖꯦꯇꯥ ꯑꯦꯂꯥꯏꯁ ꯕꯦꯅꯥꯎꯅ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯊꯣꯛꯈꯤꯕꯗꯒꯤ ꯑꯍꯤꯡ ꯍꯟꯖꯤꯜꯂꯛꯇꯕꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯐꯥꯎꯕ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯂꯥꯛꯈꯤꯗꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯒꯠꯅꯗꯨꯅ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯎꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤ ꯉꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯛꯆꯤꯡ ꯑꯃꯗꯤ ꯋꯥꯕꯒꯥꯏꯅꯆꯤꯡꯕ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯣꯀꯣꯃꯤ ꯃꯦꯟꯃꯥꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019 ꯃꯦ 3 ꯃꯩꯇꯩ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯩꯇꯩ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯈꯝꯊꯦꯡꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯈꯥꯡꯂꯤꯕꯅꯤ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯂꯧꯃꯤ ꯁꯤꯟꯃꯤ ꯀꯌꯥ ꯂꯧ ꯄꯥꯟꯕ ꯌꯥꯔꯛꯇꯕ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯄꯥꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯅ ꯂꯧ ꯎꯔꯤꯕ ꯂꯧꯐꯝꯁꯤꯡꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯆꯝꯖꯔꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯀꯌꯥ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯕꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗꯁꯨ ꯁꯩꯗꯥꯡꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯒꯤ ꯊꯧꯄꯨꯔꯤꯕ ꯌꯨꯝꯈꯥꯏꯕꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯈꯨꯃꯟꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯥꯟ ꯑꯁꯤꯅ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯇꯦꯡꯊꯥꯈꯣꯟ ꯃꯔꯛ ꯑꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯦ 5 ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯕ꯭ꯔꯖ ꯇꯥꯔꯛꯇꯨꯅ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯈꯤꯕ ꯂꯦꯟ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯌꯨꯝ ꯀꯩ ꯀꯌꯥ ꯑꯀꯥꯏ ꯇꯣꯏꯊꯣꯛꯈ꯭ꯔꯦ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯅ ꯎꯖꯕ ꯃꯍꯩ ꯃꯔꯣꯡ ꯇꯨꯝꯅ ꯃꯥꯡꯇꯛꯍꯟꯈ꯭ꯔꯦ ꯕ꯭ꯔꯖ ꯇꯥꯕ ꯂꯦꯟ ꯌꯥꯎꯅ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯈꯝꯊꯦꯡꯅ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯂꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤ ꯀꯌꯥꯒꯤ ꯑꯋꯥꯕꯗ ꯀꯣꯀꯣꯃꯤꯅꯁꯨ ꯁꯔꯨꯛ ꯌꯥꯔꯦ ꯍꯥꯏꯈꯤ ꯂꯩꯉꯥꯛꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯁꯤ ꯑꯅꯥ ꯌꯥꯎꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯐꯝ ꯊꯣꯛꯄ ꯇꯦꯡꯕꯥꯡꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯌꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯥꯡꯇꯛꯍꯟꯈꯤꯕꯁꯤꯡꯒꯤꯗꯃꯛ ꯃꯍꯧꯁꯥꯒꯨꯝ ꯌꯨꯝꯂꯤꯡ ꯈꯨꯠꯂꯤꯡꯕ ꯌꯥꯅꯕ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯕꯗꯤ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯂꯧꯃꯤ ꯁꯤꯟꯃꯤ ꯀꯌꯥꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯣꯏꯖꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯃꯥꯡꯇꯛꯍꯟꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯀꯝꯄꯦꯟꯁꯦꯁꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯤꯊꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯕꯨ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯊꯣꯛꯄ ꯈꯨꯗꯤꯡꯗ ꯑꯃꯒꯤ ꯋꯥꯔꯤꯉꯩꯗ ꯑꯃꯅ ꯅꯟꯁꯤꯟꯕ ꯑꯃꯅ ꯑꯃꯨꯛ ꯑꯣꯚꯔ
ꯂꯥꯐꯤꯡ ꯇꯧꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯥꯟꯅꯕꯗꯤ ꯃꯤ ꯌꯥꯝꯅ ꯏꯌꯧ ꯌꯧꯗꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯏꯪ 2018ꯒꯤ ꯗ꯭ꯔꯥꯎꯠ ꯏꯀꯪ ꯊꯣꯛꯄꯒꯤ ꯔꯤꯂꯤꯞ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 13 ꯀꯥꯏꯊꯔꯛꯈ꯭ꯔꯦ꯫ ꯃꯃꯥꯡꯒꯤ ꯖꯦꯅꯔꯦꯜ ꯑꯦꯂꯦꯛꯁꯟ ꯃꯌꯥꯗꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯅ ꯄꯤꯊꯣꯛꯄꯤꯗꯅ ꯍꯦꯜ ꯑꯞ ꯇꯧꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯣꯡ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯂꯦꯟ ꯇꯥꯗꯨꯅ ꯌꯨꯝꯀꯩ ꯌꯥꯎꯅ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯃꯇꯝꯒꯤ ꯊꯣꯛꯂꯛꯈꯤꯕ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯅꯤꯡꯊꯤꯅ ꯂꯧꯈꯠꯄ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯈꯟꯖꯩ꯫ DC, SDO, SDC ꯈꯛꯇꯅ ꯈꯣꯝꯒꯠꯄ ꯔꯤꯄꯣꯔꯠꯅ ꯃꯄꯨꯡ ꯐꯥꯔꯣꯏ꯫ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯐꯣꯔꯃꯦꯠ ꯑꯗꯨꯗ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯄ, ꯈꯔꯗꯪ ꯁꯣꯛꯄ ꯍꯥꯏꯅ ꯀꯦꯇꯥꯒꯣꯔꯤ ꯈꯥꯏꯗꯣꯛꯇꯨꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯗꯤ ꯅꯠꯇꯗꯨꯅ ꯌꯥꯝꯅ ꯁꯣꯛꯄ, ꯈꯖꯤꯛꯇꯪ ꯁꯣꯛꯄ ꯆꯞ ꯃꯥꯟꯅꯅ ꯄꯤꯕꯒꯤ ꯊꯧꯑꯣꯡꯗꯤ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯑꯋꯥꯕ ꯃꯦꯟꯈꯠꯄ ꯉꯝꯂꯣꯏ꯫ ꯍꯥꯟꯅꯁꯨ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔ ꯋꯤꯡꯅꯁꯨ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯋꯥꯅ ꯇꯥꯔꯕꯁꯤꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯄꯨ ꯃꯤꯇꯩ ꯌꯦꯅꯤꯡ ꯍꯨꯟꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯄꯨ ꯃꯤꯇꯩ ꯌꯦꯅꯤꯡ ꯍꯨꯟꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ LSTBꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯂꯥꯏꯅꯤꯡꯍꯜ ꯅꯥꯎꯔꯤꯌꯥ ꯐꯣꯂꯣꯅ ꯃꯤꯇꯩ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯝꯕ ꯃꯇꯨꯡ ꯏꯪ 1995 ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯝꯌꯥꯟꯕ ꯑꯍꯜ 7 ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯇꯈꯦꯜꯂꯝꯕꯝ ꯕꯣꯀꯨꯜ, ꯄꯨꯈ꯭ꯔꯝꯕꯝ ꯁꯨꯔꯆꯥꯟ, ꯄꯨꯈ꯭ꯔꯝꯕꯝ ꯏꯕꯣꯝꯆꯥ, ꯑꯉꯣꯝ ꯅꯨꯡꯁꯤꯂꯩ, ꯑꯉꯣꯝ ꯂꯤꯂꯥ, ꯂꯨꯀ꯭ꯔꯥꯝ ꯏꯕꯣꯇꯣꯟ, ꯇꯣꯏꯖꯝ ꯌꯥꯏꯃ ꯑꯃꯗꯤ ꯊꯧꯅꯥ ꯐꯔꯕ ꯂꯝꯌꯥꯟꯕ ꯑꯍꯜꯁꯤꯡꯅ ꯃꯤꯇꯩ ꯍꯤꯡꯒꯠꯅꯕ ꯑꯃꯗꯤ ꯏꯃꯥꯂꯣꯜꯅ ꯁꯛꯄ ꯁꯣꯟꯕ ꯍꯧꯅꯕ ꯈꯝꯕꯤ ꯃꯩ ꯄꯥꯏꯗꯨꯅ ꯁꯔꯤ ꯋꯥꯁꯛꯈꯤꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ LSTBꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯗ ꯊꯧꯅꯥ ꯄꯤꯅꯕꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯪꯂꯦꯟꯗ LSTBꯒꯤ ꯄꯥꯎꯇꯥꯛꯂꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯗꯂꯦꯟ ꯈꯣꯝꯕꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯄꯨꯡ ꯏꯁꯩ ꯂꯣꯏꯁꯪꯒꯤ ꯑꯣꯖꯥ ꯏꯟꯗꯤꯔꯥꯒꯤ ꯀꯥꯡꯕꯨꯅ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯤꯝꯄꯜꯒꯤ 30ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯆꯨꯞ ꯏꯝꯐꯥꯜ ꯄꯥꯂꯦꯝ ꯏꯃꯥ ꯑꯄꯨꯟꯕ ꯂꯨꯞ ꯅꯤꯝꯄꯜꯒꯤ 30ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯧꯇꯥꯛ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯤꯝꯄꯜꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯇꯤ ꯂꯩꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯆꯠꯅ ꯂꯣꯟꯆꯠꯄꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯤꯈꯜꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯍꯦꯛ ꯀꯥꯎꯊꯣꯛꯂꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯃꯃꯥꯡꯊꯛꯇ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯖꯣꯛ ꯈꯔꯅ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯀꯌꯥꯅ ꯁꯤꯡꯊꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯑꯣꯏꯈ꯭ꯔꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯅꯤꯡꯊꯤꯔꯕ ꯃꯁꯛ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯉꯥꯛꯇꯨꯅ ꯊꯝꯕ ꯃꯊꯧ ꯇꯥꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯅꯤꯝꯄꯜꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯁꯥꯒ ꯆꯨꯅꯕ ꯁꯤꯟꯐꯝ ꯀꯌꯥꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯍꯟꯗꯨꯅ ꯏꯖꯠ ꯂꯩꯅ ꯃꯃꯜ ꯂꯩꯅ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯕꯁꯤꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯇꯝꯖꯅꯐꯝ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯗꯥ ꯄꯤꯈ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯀꯌꯥꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯃꯥ ꯔꯥꯝꯅꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯂꯨꯞ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯥꯁꯄꯣꯔꯠ ꯁꯦꯕꯥ ꯀꯦꯟꯗ꯭ꯔ ꯃꯩ ꯂꯥꯛꯇꯕꯅ ꯃꯤꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯏꯝꯐꯥꯜꯒꯤ ꯄꯥꯁꯄꯣꯔꯠ ꯁꯦꯕꯥ ꯀꯦꯟꯗ꯭ꯔ ꯃꯩ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯁꯄꯣꯔꯠ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯌꯥꯎꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯣꯗꯇ ꯂꯩꯕ ꯄꯥꯁꯄꯣꯔꯠ ꯑꯣꯐꯤꯁ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯡ 2-3 ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ꯫ ꯄꯥꯁꯄꯣꯔꯠ ꯁꯦꯕꯥ ꯀꯦꯟꯗ꯭ꯔ ꯏꯝꯐꯥꯜꯒꯤ ꯃꯁꯛ ꯃꯃꯤꯡ ꯐꯣꯡꯗꯣꯛꯅꯤꯡꯗ ꯁ꯭ꯇꯥꯐ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯩ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯁꯤ ꯇꯠꯇꯅ ꯊꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯄꯋꯥꯔ ꯕꯦꯛꯑꯞ ꯂꯩꯔꯕꯁꯨ ꯌꯥꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩ ꯂꯥꯛꯇꯕ ꯃꯇꯝꯗ ꯊꯕꯛ ꯀꯌꯥ ꯄꯟꯗꯨꯅ ꯂꯩ ꯍꯥꯏꯅꯁꯨ ꯊꯝꯂꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯥꯁꯄꯣꯔꯠ ꯂꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯊꯤꯜ ꯄꯨꯡ 12:45ꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯗꯨ ꯃꯩ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯡ 2 ꯔꯣꯝ ꯆꯣꯟꯊꯔꯒ ꯉꯥꯏꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯐꯤꯁ ꯑꯃꯗ ꯑꯁꯨꯝꯅ ꯃꯩ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ ꯍꯥꯏꯅꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯍꯦꯟꯕꯒꯤ ꯅꯤꯁꯥ ꯐꯥꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2.5 ꯂꯥꯈ ꯃꯧꯗ꯭ꯔꯥꯒ ꯃꯉꯥꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯅꯤꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ
methamphetamine tablet lakh ani ga konana nupi ama yauna miyoi hum hokhiba ningtokaba numita Mizoram gi Samphai district Sahungte village tagi police na far hai faraba miyoi sing adugi maming balsunga lalor sara balran ruti kawi makhoi uhumak Samphai district gi ngaktane ne su paus na fundurakli atopa paw nifugom doi suba state athletics championship 2024 haudokre nifugom doi suba state athletics championship 2024 ngasidagi Khumal Lampak indoor stadium da haudokre championship asi numit humni subna sathagani haidi pawsin hai athletics association of Manipur na sinduna ngasidagi hauduna thasigi taraganthi fawo championship asi thagani masida meter sama samri lising amaga sanga lising manga lising tara gabrin throw high jump long jump na singba masana kya yauri hadi championship basi hawdokpagi thoramda National Sport Academy gi principal Ranbir National Sport University gi register L Devamani Wayangbam Janmenjoy Mitai Jam Public School Paurabi Ji Manoranjan Sharma ex General Secretary Athletics Association Manipur na atoba mithung singoina saruk yakhen su paus na makhatari Lushilak point na topa pawm naha singi career da aviation industry na asaw inot ama habli lanazit Manipur aviation industry gi lambi da sangsilaktun hagwalagliba mahiroi sing na thabak pijaba da asaw kanaba ma oiragani haina bahujana sahitya Academy Manipur State ki President Dr. Fanjawum lanazina phongdokre wapamasi thangmaiban Kabol Laikai DM College campus da athletics Pupins Aviation Academy hangdoktuna miyamna kushinabigi thoramna phongdokhibani mangna hai aviation na tourism support hanbadana tana sinmilon gi fibam phogat handuna na singi career da asobo khudong sabama piragani hai ki thauramadu aviation academy gi chief operating officer Wangkem Rosni amadi NR media gi proprietor NR Rajesu Sarugyaken su paush da makhatari adu hausikoi na dimya paush matang sa lusinjarage masumyam puno no update ngaminasi